Dr. H. Noni Kumar Singha, Professor and Dean, Rabindranath Tagore School of Indian Languages and Cultural Studies, Assam University, Ojabu, Nasiki, Asigum Laba, Thauramasida, Ojagi, Mamal Jam Laba, Waru, Thambiramba Bedamakta, Nolok Chabagalwana, Kaushinjali. Ani suba, Shradhanjali, amasung Gurukirtan seba. Thauram asiga mari leinana Guru Purnima namit asigumba yamna amrita oraba numit asida pangthokhibada thauram asigi daista lengshin biriba kai khumna jeriba ojasing amasung mangda lengshin biriba saknairaba gurusing ojasing marup mapang imaibel chalichi aigi nuksijraba satra satri sing khwai mayamgi mafamda nolok chari amasung kai khumna bo chari Guru Purnima hariba concept asi hanadagi leirei adubu aikhoina masigi thauram pangthok pasidi ikui kuidri masi aikhoigi Bharat Sarkar na Indian knowledge system hariba concept asi nauna introduce taurak pasiga mari leinana Guru Purnima gi concept asida kupsin na nainabagi khangjang amakak masi chengchelei magi maru oiba wahan thokti sini akoigi spiritual oiba guru singda marjada piba haiba sini aduga Sarvapati Radha Krishnan na puthomba mana akoigi sikha guru singdai kai khumna butpa moibu ningsingba haiba sisu guru seva makhal amani adubo ase khoigi mioi begi samaj ki tradition je horakpa matamda formal haiba ma informal haiba ma ani thokna masi khairi aduna informal education che koi mayam na khangna bo haida gurukul system haiba sini oja guru gi mayum da chalaga ai khoina mahai masing tamba maside je chum chum chawkhalakna Europe rom da di chawrakna 13th century asai sida written art press ka se puthoraktana iba khotpagi art se chawkhalakpadagi akoigi institutional oiba formal education se masi develop tawraktana tamna Bharat tadi yamna thengna 19th century da Bengal da thoraktana masina changu mafam sida Bharat ki renaissance oidana anuba jawalam khak laktana ngasi gi anuba Bharat am khak lai bise madugai chatharakpa do paring amani aduna asugumba akoi Guru Purnima gi philosophy sida CHINGLEN Singho Memorial Welfare Society na masi pangthui bese masi yamna maram chai aibesima aina thamjaningi adubo pak chauna konchen ba hiram mamo oibana Guru Purnima numisida haidiba institution sina akoi gi ulen singagil mutum ulen singagil lamjing makhada aikoi gi Sangkritan gi guru singse guru singsida Guru Purnima gi concept siga mari leinana makhoi gi mafamda akoina marjada pibagi thauram ama silangi base masi yamna akoi gi tawpham thokpa adugumba aidi thauram amani haina masi aina masi laujei masi gi damakta sangsara sibu aigi maiketigi hanna thagachani mathang daina haijaning bamna sini aikoi mayam su sum yengbiu sinpham ni leihoni sinmi di chakhini aina ngasi phamam ba chiar se ai hujik aikoi guru singna takpi tambiraktana din of school Rabindranath Tagore School of Indian Languages ki chiar da phami se machi chiar se lehodurim ai chakhidurim ta sumaina sinpham di
leihongni sinmi di chakhini adoi di sinphamda duna sinmi duna sinpham du ga leiringai du kari kari tawrami hai ba jenga chi akoi mangda lengchin biriba akoi na siga mayam ubiriba photo sing che uraga ingonda phawi matam amagi akoi na Sangkritan gi atiyas da changchalaga guru singi seba tawjaram matamda guru singduna sak solam bai sei do ngasi moi moi gi photo si uraga ai monda masi phawre adubo ngasi gi anauba akoi gi Bharat Sarkar na paikhalaiba anauba thaurang asida jamna maru ba hiramam ga changchalai madudi kainoida skill enhancement course aisin maramasina Sangkritan haibasida hujiki present education system da laiba skill enhancement course aibasi masi Sangkritan gi leijari ba structure siga jam chana ba adugumba hiramam khak adu luri badi kainoida informal on a lady pose formalized to bungam the bagi I call the drawbacks a shown mama kalai aduna ngasigi guru purnima gi thoram sida aina sabagi mangda thamjaning badi sini ai khoi gi ngasigi guru sing mangda lesson liba mitam sing che se khudam oina Jiribam gi da koi matam amada ngasigi sabagi oja sing na soidana khangbirang bani ai khoi lehau pokpi gi akoi mama radha bolo mana hainajaramba mana sakcharamba magi tal ipan braje dhonna shamba tan asiguma mayam che masi ekoina 30 minutes ta masi gi pose koina khonggol laka macro ina leibo poto micro ibo style da 30 minutes siguma program sida koina with narratives chumna gi show do ina koina jeng manata ba ngasi Manipuri gi Sangkritan siga jamna akoi gi chunana leiriba amasung mayamna khangba da kitang chai ne riba magi terminology amadi tan nai basine ba tal hai base masi concept ani thoya tal hai base narrative ma oina tal hai base matam gi akang na ba tanja khang na ba oina dodi tan jai si hai taraga di narrative tu ne adoi di horen kadam narrative no hai matam da di Sangkritan da koin astakal ai se khang da bayat re astakal hai be se no magi no mi se nipan thona khai do ga hai di ban nipan si gi tongan ba da sa si gi lai pareng che masi ne koin astakal gi leijari ba mai gi wakhal lon che doi di Manipuri gi astakal hai ba concept se Bharat Varsha gi bed de gi thorok posak amani adu Manipuri da changra ka Manipuri astakal ne tongana ba leijari ba masi koi thiba change haibunani aduna adugumba astakal dugi ahan makal ani subakal ahum subakal ana kal nipan thona leijari ba kal amamangi manung da leiri ba tal mayam che masi akoina chauna leijari pose fiction na akoina ullaga hayang chau thok pa jaba aduna masi gi phibam che langa di matam gi education system da leiri ba naina rei ba pot ya mayana wa launa khangna ri ba deconstruction jek deri dives ne puthui ba koi deconstruction hai bagi theory se masi to ita panja ba aduna horen informal na lady pose formalize oi ba adu idi horen deconstruction ki theory khangba oja sing pandit tu gadi Manipuri na Sangkritan ki pose to e panjan matam da mai ki concept to structure do khangamina maduga mangon da nuai ba phau ba aduna asumaina ngasi gi tinbiri ba bhabok sing da asum yengbiu aikoina Sangkritan jingi base masi kumai duni magi art duni manung da leiriba mara dudi ai jingi ba kumai do iga samnadri aba do madu samnaba ma changba se madu samnaba ngamda badagi ngasi gi Sangkritan sidabai maram se duna maram ma ka oi aduna aina sabada thamjaningi badi ngasi gi 21st century gi Manipuri society na Manipuri generation china aikoina Sangkritan che chumnagi cham na jeng manataba cricket sanawa matamda cricket ke rule khangdana jenga ga nungai taba numaina cricket ke rule khanga jenga ga nungai ba dumaina as mana 160 puram hoboi di ball hum da ngai da do di ma 6 manga puradi 4 ani puradi ma yaurani haibagi magi audience to magi tension na ma loina jeng ba poto madu Sangkritan gi manung gi oiba magi philosophy manung gi oiba mara matak mapan da le do magi surface structure ga deeper structure ga ani se samna ba ngambagi
ngasi samnadana leiribagi awatpado samnahanbagi posakse uji guru punima gumba asugumbai thauramsida ojasina puthomibado madu puthoktana akhoi khanganbagi matamje thenge haibache aina sawada thamjaninga maramdi kaino aida culture mangagadi jati do mangani jati culture mangagadi jati dugi lon do mangane uji mayam amta jengbiu akhoi gi jun jun da phunga aise leiribam da jengbiu leiramaroya adoi de uji ga ngang singna phunga aiba wahi se mange akhoi khangdre uji do asumaina matam mamada akhoi gi mahakabi hija manga halgi magi mahakaiba khamba doi bi saireng du da mana saithai ba aidi kokta nungsit nami ba ningol bu maugi singda chalhan bai mayam tabi nang mani aduna thoibina sagol thorang matamda kokta de silai ba nungsit tuna mayok na badagi mai gi samje hugat pane ba adoidi matam dugi mawoi bi nupi singse mau kamai oi hai khangani samje hugat laga halaga di madu mawoi na khangane aduna thoibi laisari ba thoibi do kokta nungsit tuna humje lakla mana nongban gi manak ni sakun je samai tharaga yangna thona chelak pase nungsit ka mayo na badai hungat paneba adoidi ngasi ki tradition da amda jingo mau oi bi singde sam hogan hali bai hatre doidi akoina halam me se kamai khangani ai gi mamangi sans bai gi mamangi akoi gi culture duna mamangi pre culture duna madu akoina khangmang maneba adoidi hujik culture should have a continuity mathang manau nai lakpagi chentherakpagi ichel do culture haibisi lei aduna nata sangkritan se kadai de chentherai hujik pauda chenthari bai chelsina kamai lei haibase masi koi khangba changi aduna Cachar gi Barak tampak sida leiriba Nata Sangkritan che sei dare thundak pada loina rakpagi Nata Sangkritan do madugai panghong hongdre aduna Manipur gi mainland da de madu hongre aduna horen hongai ba poto nanwai gi leirami ba potuga adai guru singna hane leirami ba posiga ani se chana hanbangam da badagi jam chawba awat pa ma gak akhoi Assam gi Barak tampak sida leiriba Sangkritan siga madugi sota bambak madu leiri aduna masi aikhoi hujiki matamda yamna phajana akhoi gi niyom naina hingan nan ba jokot pa haibase changi khudamoi nam ta yengbiu handak ta loi ki ba ngarang ta loi ki ba kang pali sida kang gi huri soyon numi sida soyon da sakamba saisak ta akhoi oja singi thoban taujere maduda khoi pungje jere maduda Prabhu Jagannathana Shepam Daisida Maduga Laiba Magi poetic art form do Pajakaraba Magi lyrics do Nasidi Mangre Laitre Asimaitana Tamna Aikoigi Guru Singna Sijanari Bapose Masi Mangraba Adoidi Atopa Kanglu Manamadu Haibo Haitobo Sijanari Adum Sijanaradi Moina Sumata Duri Akoina Lahoruduri Aidi Akoi Jumbu Koina Jumam Tado Ingon Tado Sinduri aduna ngasigi lairik laisu hairaba Manipuri middle class singna aigi Manipuri gi lejarei ba akoi gi culture sigi manung sida Nata Sangkritan ko ba jana maroi ba asigumba culture se masi koi naina bagi tangai padaba lai aduna akoi hujikta yam mayam na panari ba mahajaiga jaiga dogi mahajaiga kaiba dogi mahakaiba mahai bese ladi leiriba phibam sedigi ahin bama yaure haibase masi khanbi gadam ni mahajaiga haibagi maramdi kal dugagi astakal lakpa kal mayam duna punchal laga aduna aikoi nong magi oiba akoi 24 hours sida ajai maitai ronda ngallingai matamda akoi pungji bu juthak daira khangi aduna juthak se kasi ujigi angang jing na khangaroi aduri juthak amagi timing je ujigi pung ahumna juthak ama oi aduna juthak nipan na kan nipaloi Dasigumba kal nipan janung sida aikoi guru singha thammami ba aikoi magi Vaishnava philosophy siga loina diba magi art form singche masi akuna kam he bla to tamda Manipuri gi saktam cha khama ma progre maram ni kaina ida masi India government na Bharat ki ngallingai gi oiba Vedic ki oiba philosophy je masi develop to buda kanna changchaliba matam ma khakne aduna horen punamak sidi kada base tawre Bhagavad da base tawe aduna mayam amta jengbiu tabi rangmani wari su Mahabharat ki wari tabi rangmani ekoi tradition sida Mahabharat ki wari se wari libo jasing libi
अदुबु महाभारत के कृष्ण की वारी दुदी ली देबा भागवत के कृष्ण दो पुछल लियाबा प्रेम दो भागवत लोंदा चंगेबा दादुना संकृतोन कल्ली बसिसु रास कल्ली बसिसु अखोगी डे टू डे लाइफ ता कोइना फॉलो तौरी बसिसु भागवत की प्रिजर्व तौबना मणिपुरी की असेंब सक्तम ngakba oigani da sigumba guru purnima se mathang dasu yamna khoi gi masa mau phana mayamna sogot pidana ulen tawjari base ma matom dei nate mayam gini sangsas ne tawri base ma matom te gi nate mayam gini masida wakhal losing pibidana mayam gi mateng pibidana he na phaba adugumba guru purnima ama mathangi sei da soidana ubangamba masi oijage amasung ohenbiu haibase akoi ताइबंग मकबू गुरुदा अकोइना खुरमजरगा आइगी तेंतक पावरल से स्वाइजिदा लोइसनजगे मयाम खुरमजरी।